Ngara numida wairam phongkhiba kangleibakhi mayalagi pause digi maruoba pau khara khangasaraka miyamda khodo tamjike maitei amade kuki furup anigi marakta manipur da santi puraknaba ngasi Delhi da wari sanaba haukhrei haukhiba chahi lising aniga sumna kungom dagi me ahum dagi hauna lamdam asida tholiba tha kunganithoi suraklaba kanglupki irang asigi warosim puraktuna ingtapa manipur ama ohennaba barat lengang na humlak suba khongthang oina ngasi baraki konung Delhi da Ministry of Home Affairs na mapung oiba thaudang logduna maitei amadi kuki furup ki civil society organization CSO singi oiba mifam ama pangthokre wari sanaba loiraba matungda tanakhiba wadep aduda wari sanabada saruk yakhiba kuki CSO singi maikeidegi masa masagi khuyek piu haibadi yakhidi haiba tare badat lengang na maitei amasung kuki furup anigi mayai leptuna ngasi pung 12 taba matamdagi hauduna pangthokhiba mifam aduda maitai community gi CSO haibadi All Manipur United Craft Organization amuko amadi Federation of Civil Society Post ki mihut taruk na saruk yakhi aduga kuki kalup ki oina kuki jo council zomi council amadi mar MP gi mirep mapal na saruk yakhi hairi barat lenga ki maike degi Ministry of Home Affairs ki advisor AK Misra amadi Intelligence Bureau IB gi hanigi Special Director na saruk yakhi hairi wari sanaba aduda maike animakna lamdamasida santi puraknaba nungsi janana amadi tangdulai tana laiminanaba maike romda changsiminarakhi hairi pawachin hai ngasi wari sanaba aduda saruk yakhiba kuki kanglup ki mihusigi manungda ngarang Delhi da thunglakhiba kuki jo council gi chairman Heliang thang lepna luchingba mioi marina saba tim amana ngarang Ministry of Home Affairs ki advisor AK Misra amadi Joint Director Rajesh Kamlega unadana wari sanakhiba leire haire adum oinaba wari sanakhiba adugi matangda hauju phawagi oina wapham amata phongdopa leitre haire panbayawade barat langa ki Ministry of Home Affairs ki maikeidegi ngasigi wari sanaba adu saruk yakhiba advisor AK Misra na haukhiba thangja numita kanglup animaki tonga ma CSO singda invite tawkhiba leikirabani adubu maitai community ki oina kokomi amadi UCM so invite tawrakhi haire adubu ngasi ki mifam asidadi amuko amadi post ki mehusing tamak saruk yakhi pause asigi maikeidegi Delhi da wari sanaba asida saruk yariba amuko amadi post ki lusingba singna telephone tawduna wari sanaba asigi marik chomba paudam launaba honabada so telephone receive tawraktabana aremba oike hauzik luriba wapham ama barat lenga amadi Manipur miyamgi mangda taduna leidibade Kuki jo council yauna kuki gi MLA taragi maikeidegi kuki singdegi oiba union territory ga manaba administration ama piyo haina barat lengakta yamna kanada bi dauduna leiriba asini aduga maitei community gi maikeidegi na kuki khulai paiba lamhentu hemba singi mathakta barat lengana lokhapam thokpa action lakhollo Manipur da NRC chana hallo drug ki watho amade Myanmar degi lokaina Manipur da changsilaktuna khunda silakliba mitop chingkhandoktuna halanko haiba yauna dabi kaya tawduna leiribane sedaksida Manipur da PR thamlakhiba Lok Sabha amadi Rajya Sabha anina Manipur da PR thambada ayaba pikhibaga loinana ngarang parliament ki mifam loisingki parliament ki mifam da Union Home Minister Amit Shah na Manipur da PR thamba pamdei maitei amadi kuki kanglup anina wari sanaduna nakal animakna yasinaba puraklabadi nong hek nganbaga Sonthadana Manipur dagi PR laktokani haina phongdokhrabani makhatarapa pauda konsa khulge village chief yauna mioi manga kuki maintenance singna puraba matungda phaduna pukhrei Lemakong police station manungjana leiriba konsa khulda ngasi nungtil khulai paiba masing yamlaba kuki maintenance sing laktuna konsa khulgi chairman amade village chief yauna mioi manga tamthina puraba matung phaduna pukhrei Thaudo aduna maram oiraga maikai anida ungkhanabagi thaudok thokkhre haire thaudo asigi matangda konsa khul village ki kuki singna phongdorapagi matung inade ngasi numi yungba matung pung 12 ga min 10 rom tabada masing yamlaba kuki maintenance singna khul aduda laktuna athingba leina lau uba amadi samga sagapagi thabak sing chathai haibagi maralda konsa khulge village chairman Mr Adam Dirina Mai village chief Mr Ansam Abomai amadi Khunja ahum haibade Mr CS Paramchamden Mr AB Window amade Mr TS Aroi Pubu tamthina puraba matung kuki maintenance singna puduna lakhiba
garida haplaga chatki haide thaudo aduna maram ojna khul aduda charangnabagi thaudok thoke konsa khul balance authority ki makedege thadorakhiba charul amana haidibade ngasi khul aduda thokiba thaudo adugi matangda mapung oina senariba leimakhong police station gi ASI kamgai wifi khudakta suspend tawbaga loinana criminal investigation chathakadavani Kangpopi District Magistrate Mahesh Chaudhary na Law and Order akaiba leitaba konsa khulda curfew thamjimbaga loinana attack chathadriba asigidamak mahaki mathakta akanba action lakhotkadavani phaduna pukhiba khulgi lusingba sing khudakta thadokadavani amadi justice puthokadavani tholiba thaudo asigi matangda administrative officials sing amadi militant element ka lainariba mari asigi matangda high level inquiry ama chathakadavani haina dabi tawrakli Atopa paugi likhul amana konsa khul beles tanumi kharani ki mamangda thokiba thaudoka mari lenana ngarang ASI kangi wa final lusingba police personnel khara khul aduda laktuna khul adugi akoiba mafam singda curfew thamle haiba chorol ama piram ki chu haide cherak sida ngasi nungthil pungmari rom tarakpa matamda konsa khulgi beles chief minister ansam abobai kuki khulai paiba singna phuraga thadorakpadagi Rims hospital da puraktuna laikanari haide Makhatarapa pauda maitaibu aramba tahanaba manba wangang kaya media amadi social media da phongdokpirakanu siko yelomi kaya na tangdu laitana hingjaramba iramdam asi haukiba chahi lising aniga subna kungo humdagi me ahumdagi kanglup maselgi marakta yengthinarakpa asina maram oidana chahi ani phajilakadaure tholiba irang asina tha kungo humdoirom phajilaklaba matam asigi manungda maitai masa marakta khuraki ina lai saba Chakna maitegi saba wana mathong marang khangdana ngangba hawrapham khangdaba mapalagi hajilakpa mitopsingi michangda lepa manba amade makhoibu kangkhallaga social media da function da wa nganglakpa ase maitei furuki maitan asibani hane lawdaba ngamloi haina Southeast Asia Cultural Organization Siko gi secretary Pravishiti oiliba thangjam inauchana press thadorakpa cheol amana khangalakli makhatarapa pauda Home Ministry na sinduna CSO singa pung mga chupna Delhi da wari sanakre MHA gi wapham Kuki jo singna yaningdre tha kun ganithoi hena Manipur da chatharakliba irang asina maram oiraga tangdu laitadaba phibam ama mayoknadana lakliba ase woiroisin ama purakna balambi yapo oina Ministry of Home Affairs na sinduna Manipur gi tampang amasung singi Civil Society Organization CSO singi apunba mifam amanga si New Delhi da pung mga subna phamkhre Home Ministry na pukhalapo wapham sing Kuki jo sing na yaningdaba ulakpadagi Home Ministry gi officials sing penakhidre haire makhatarapa pauda action lokhapinaba wakatkhre Kangpopi District ki manung samba liangmai singda khundaba Kamsakhul gi chief chairman amasung micham singbu pharaga fudarakhiba yumai thaba lut tawbagi thabak chachenaba singi mathakta Action Lokopinava, Konsago Kulgi Authority SP Kangpopi da Aiba Choropidina wakatkhre